General strike kore total shutdown tore khole haibana sing mayam yaunare manipur gi maning tam hanjangada bane leiriba kambu loop mayam na hainare ko si yamna hairiba matang asidaida karigumba tawba taragari masi sigumba manipur gi sigumba yamna historic over living legend nama thamba se indian state na pamdre maram sin ani how masi thugai gi bana phare hena hujidi pr ga leibani na manipur government to bu ermagadi ko masi gi pos yamna tanate huktaba thongamani sugumba keno singa se manipur gi miam manipur gi leriba tanja sida akoina manipur gi asama distinct entity ama within the indian framework ogera oirora manipur gi distinct entity ama koi leinabudi honari dana ko masida yam saungna singnaba pot ama oi haina idi lawebo ko adun lein mari leinare punamak se hojik si akoina manipur government ki leriba people's representatives na phomba semba dum government su leitre pr nominated government haitare ko adugum su leire adana masi tong toy pose masi taraina di khanbi ganu soidana sobi hom lakani pr thamasu pr manung di ho lakani pr se kuina thamba yaba nate magi leiriba rules ki matung ina thataru sahi ama adagi sahi ahum leidana ko adui manungda manipur da ko soidana popular government ama semu haidana madugi irang aduna manipur madugi movement duna manipur sin thungba oibe yai oidobe aduna amani soidana irang di leirani si soidana irang lebak si tangdu laita haibutum de songa moy manipur gi miam se yamna masagi miwoina masagi keno sin lengak se dragadi leiba hinadaba adugumba khoi mioi kanglu amane buko aduna ni british na su tongan ba indian state sing gi atopa singa manado mongna sileida manipur gi thoma hapaga khoi any mafam khudi makta kainom ma hata gorilla kainom torga dum toba yamna disturbance or masagi mission lengak chadragadi atopa mina pan basi hainadaba adu makhangi khogi mioi kanglu phur jati amoina khoisi lakpanina british ki matam dasu mangaire haidi moina lokshale ko manipur si moina moigi makhada leire na moina lan ngame lokshale haire mi myam hale masakya tore myam shele adubu makhogi mathakta makhogi mayokta akhogi british lengak tu na pura panwa ngambrai makhogi agency laiba singda ngaitana locally disturb tawe ko mi phajang gi khangde thang thilok khangde kainom tawse aduna matam du di hujiki sumaina yam communicate phadana communication phadana kotana kodakta ai no lakani kokani kodakta reinforce tawba yani haibagi film su leitabnina haiba potu yanana moigi historical kan british sing sina nainara matungda moisi kamai tawba jati no moi kamai tawbono khopono haib nainara matung sida moisi masagi oiba lenga ama masagi leiba keno tu deta moisi tawdragadi moisi yam sathiba kangbuni aduna masi kamaina akoi du su friendly oigadaba hariba si keno si yaudana baina moi kupna khanara matungda susan maharaj angang oresu moina lokal uraga pharaga ningthau happy nebo aduga ningthau pale haiba kanduda adugumba kano do hanthara kana train toraka na moina british commander oina hapa hola kedoga salai pudur amani people gi wana aduna manipur de hojikna amuk madugi democracy da singa democratic movement lakane people gi movement lakane bo soidana lakani laoi hainingai leite songchoi soidana lakani masi mai ngasi gi sidai gi kano thamjage aduna leriba posing ase tarai lobi ganu india government na indian state na ko manipur se pe moina pangdog to yani gaina moina khali wakan se masi khan ganu koigi saugraba mangdu swaije gre saugraba meoibagi trillions of cells yauriba ko mase pick kharba cell amadagi establish torokpani cell amakakta dagi hora kanda maduda infect ora kanda maduna cancerous ora kanda whole body su tuma ibne ko adumai india haibase masi se pick haidana ko manipur se usitaba nona tawganu india gi chauro mayam singa se manipur se gi pick aba episode amadagi horaga india pumba tumna kaibusu yai mangbusu yai leitabusu yai ko adugi film du sunoi india gi state sing lenga koda section bio ko maram de akoi se india haigera bharat haigera manipur haigera hindustan haigera we are all human beings akoi da sense am noi foundry ne ko nangi india ne haibagi marak tu da indian state sina itchap tawriba mong se masi nungai taw mi me am le mo haningai leite masi akoina convince tawba ngamba ngamdaba mogi voice tholak patholba ngamang that is another thing aduga leiriba indian itself ki magi administrative type of administration se mase india mi pum khudi mangna pelam gani nungai ram gani natraga manipur to posing ase masi gi mayokta leiroi natraga masi na maram ora kanda indian state threat lawe se na india government guarantee tawba ngambra masi soidana masi gi se kuina tawhnu phatabani masi india haibasi leiba pot se
ꯃꯁꯤꯁꯨ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯦꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕ ꯎꯅꯕ ꯈꯪꯅꯕ ꯑꯗꯨ ꯇꯧꯕ ꯉꯥꯛꯇꯅꯦꯕꯀꯣ ꯃꯣꯏ ꯑꯩ ꯍꯥꯏꯁꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯁꯦꯟꯁꯇꯅꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯅ ꯇꯧꯕ ꯊꯕꯛꯁꯦ ꯃꯁꯤ ꯇꯧꯕ ꯂꯦꯞꯄ ꯐꯩ ꯇꯧꯗꯕꯅ ꯐꯩ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯟ ꯁ꯭ꯇꯦꯠꯇ ꯊ꯭ꯔꯦꯠ ꯂꯥꯎꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯕꯨ ꯀꯦꯟꯁꯔ ꯅꯥꯍꯜꯂꯛꯏꯕ ꯄꯨꯝꯅꯃꯛ ꯀꯥꯏꯍꯜꯂꯛꯏꯁꯦ ꯌꯥꯝ ꯑꯄꯤꯛꯄ ꯁꯦꯜ ꯑꯃꯗꯒꯤ ꯍꯧꯔꯛꯄꯅꯦꯕꯀꯣ ꯃꯗꯨꯗꯒꯤ ꯁ꯭ꯄꯥꯟ ꯇꯧꯔꯀꯥꯟꯗ ꯃꯗꯨꯒꯤ ꯁꯦꯜ ꯃꯜꯇꯤ ꯒ꯭ꯔꯣꯠ ꯇꯧꯔꯛꯄꯗꯣ ꯃꯗꯨ ꯅꯪꯒꯤ ꯂꯩꯔꯤꯕ ꯃꯗꯨ ꯅꯝꯊꯅꯕ ꯃꯦꯀꯥꯅꯤꯖꯝꯗꯨꯅ ꯃꯗꯨ ꯉꯝꯃꯛꯇꯕꯗꯒꯤ ꯁꯦꯜꯗꯣ ꯑꯦꯕꯅꯣꯔꯃꯦꯜ ꯒ꯭ꯔꯣꯠ ꯇꯧꯔꯀꯥꯟꯗꯨꯗ ꯍꯛꯆꯥꯡꯁꯤ ꯀꯦꯟꯁꯔ ꯑꯣꯏꯔ ꯁꯤꯔꯤꯕ ꯅꯠꯇ꯭ꯔꯥꯕꯀꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯑꯄꯤꯛꯄ ꯃꯐꯝꯁꯤꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯍꯣꯜ ꯁ꯭ꯇꯦꯠꯁꯤꯗ ꯃꯗꯨꯒꯤ ꯀꯦꯟꯁꯔ ꯁꯦꯜꯗꯣ ꯃꯗꯨ ꯍꯧꯔꯛꯑꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕꯀꯣ ꯃꯗꯨ ꯏꯟꯗꯤꯌꯥꯟ ꯁ꯭ꯇꯦꯠ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯃꯗꯨ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯪꯕ ꯌꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯇꯔꯥꯏ ꯂꯧꯕ ꯆꯨꯝꯗꯦ ꯃꯇꯝ ꯂꯩꯌꯦꯡꯉꯒ ꯌꯦꯡꯁꯤꯜꯂꯀꯥꯟꯗ ꯄꯤꯄꯜꯁꯤꯡꯁꯤꯒꯤ ꯄꯦꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯊꯦꯔꯥꯄꯤ ꯑꯃ ꯆꯠꯊꯅꯕ ꯏꯟꯗꯤꯌꯥꯟ ꯁ꯭ꯇꯦꯠꯅ ꯃꯁꯤ ꯈꯟꯒꯗꯕꯅꯤ ꯃꯇꯝ ꯀꯨꯏꯁꯜꯂꯒꯗꯤ ꯃꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯕꯅꯤ